ITLF Cotu yaona kuki CSO singna fongdorakliba wafam singda action lwkhatpa matam yaure tombi Sipsena Manipur Pradesh ki President Moirangtem Tomina haikre Union Home Minister Amit Shahna fongdokiba wafam sing adugi ona tainabada ITLF amasung Cotu yauna kuki gi CSO singna fongdorakliba wafam adugi mayokta action lwkhatpa matam yaure Babu Parada leba Sipsena Manipur gi office ta ngasi pangthokpa paugi mifam amada wafam asi fongdokladuna mahana makatan hai National Highway habiti state amagi puksak lambini business masa taramba miyoi kaya ama National Highway singda chathok chachin tauba yadaba asina maram oiraga yum pubada kamtengna awaba mayoknari miyangi awaba asi uduna center na tha asigi nipandagi National Highway singda apanba yaudana chathok chachin tauhangani haiba thangkiba wafam adugi mayokta kuki CSO singna makoina taliba separate administration ki demand adu pidriba phauba athing mathangani haina fongdorakliba asti taraina lafam thokte Union Home Minister amana haiba wafam paubada thawoidaba asidi Government of India da singnabani haibadu mayek chengle chingdadi lo leitabagum kuki CSO singna tawriba mawong asida center na tumina yengduna leigadawribra haibasi asobo wahang ama oiragle Mamangda su Governor Ajay Kumar Bahalana logi wangmada sijinariba kuchukulai khudima pikhalakadabani haina kangalabasu wafam adubu tungoinaraga kuki singna taliba demand pidriba phauba kulai amata pithokloi haina fongdorakiba laikrabani kuki singna thauna laina chatharakliba thawong sing asidi lamdam asida lo chalaiba ngamdabagi phibam amada leire haibada haimanba thokloi kuki singna tawningbada tawbada asum yengduna leigadawribra haina su mahana pendaba fongdoki Manipur amadi Kashmir ki matangda UN Human Rights ki wafam Indiana kanna yakhidre Manipur amadi Kashmir ki oiriba phibangi matangda UN High Commissioner for Human Rights na fongdokiba wafam yumham yaude haina Indiana kanna yaningdaba fongdokre UN Human Rights na Human Rights Council ge Yankai suba sesanda Manipur amasung Kashmir ki phibangi matangda aranba wahan thokaya piduna India bu lana uhanaba honare haina Geneva da lairiba India gi Permanent UN Ambassador Arindam Bakchina haukiba ningthokaba numita yaningdaba fongdokre UN Human Rights na fongdokiba wafam adubu kana yaningdaba fongdokladuna Arindam Bakchina hai India si malemda khwaidagi chawba democracy chatpa tarangba masamau faba amadi furup jal kayana kundaduna laiminariba lebak amani adubu lebak achida oiriba ground reality karino haiba khangdana UN chimna pikiba mahagi comment adu yamna laibaktibani tasengna mahagi wafam adu India da tasengna oiriba phibam asiga mari leinade hairi March 9 nagi miyanga loinana changba yanadriba chinggi mapham thingda santi ki paojel puba khongchat chatlagani Fox Miyanga loinana Federations of Civil Society Organization na March 9 nagi changba yanadriba buffer zone haina leiriba chinggi mapham thingda santi ki paojel puba khongchat chatlagani haina Fox na fongdokre Federations of Civil Society Organization ga puna chaminanaba lup kungi thomi yauna chingmairong war cemetery manakta leiba lup asigi mayai loisangda pangthokpa paugi mifam amada Fox ki President TS Manihar na hai chaliba tha asigi chachat amada Union Home Minister Amit Shahna chair lauduna Delhi da pangthokiba mifam amada March 9 dagi Manipur Miyam State asigi lambi singda free movement yahalagani ayet apan pirakpa khudingmak chairak pigani haina khangan kraba matung santi ki paojel puba khongchat ama March 9 dagi hauduna buffer zone oina leiriba tongan ba chinggi district singda chatnaba sem chare masida leibak miyam busu saruk yabiyu haina appeal tauki Home Minister na NS animakta chatok chachin yahanaba drug muthanaba honariba asibu thagali TSA Manipur da thokliba tha kunithoi rom churaklaba lana sina miyam bukham thengna tangdu leitadaba haibadu oihele maram aduna miyam bu mahausagi phibamda hanjilanaba Bharat lenga ki maikaidagi lwkhatlagliba action plan singda Thado Student Association ki maikaidagi thagapa fongdorakli Mahiroi lup asigi General Headquarter ki wangangloi Bixi thadona ngarang thorakba chirol amana hai tha asigi amada Union Home Minister Amit Shahna mayai tangba lauduna fangkiba awangba thagi review meeting da laukiba warep sing aduna anoba mangal ama uba fangle Union Home Minister ki directive amana lakliba March 9 dagi National Highway yauna miyangi lambi khudimakta apanba ayet pidana chanaba amadi apanba piba singi mathakta akanba action lawkhanaba khangan kibabu taramna opaga loinana thagatba fongdorakli